Pining tabiriba pumnamapu khurumjari. Isa khetre mayumna taramna okjari. Santokjariba thoram asi Impact TV gi entertainment news kaya gi paudam pujarakliba Mami Mapao gi thoramni. Ngasi Mami Mapao gi chamaga humphudra taret laksuba episode asida kari karamba mapao sing pujarakliba gi haibadu miyamda thamjage. Sajage jagoi haina mingthonba Manipuri music video album release tawkhibagi Mapao. Nurturing cinema, inspiring new boys haiba hiramda acting class cum production MSFDS da jathari Mapao. All Manipur Garangalila Sansenba Artist Association gi play laihali miyamda khudol tamkhibagi Mapao. Aroipada yangkhainito suba All Manipur Sumanglila Festival 2026 iboyaima Sumanglila sangnenda jathariba asigi Mapao. So guys, ngasi gi ahanba Mapao da pujarakliba asi Pony Entertainment Pictures na puthokpa Saknai Rabi Saisakpi Lakshmi Thongram gi khonjelda Jinglem Bilanthem amadi Kennedy Pebamna Saktam Langliba Sajage Jagoi haina mingthonba Manipuri music video album ama June gi tarik tarada Major Khulda leiba Manipur Press Club da release tawkhibagi Mapao asi miyam punna meeting taminasi. Pony Entertainment Pictures na puthokpa Saragi Jagoi haina mingthonba Manipuri music video album release tawkre. Saragi Jagoi hairiba Manipuri music video album adu June tarada Imphal gi Major Khunda leiba Manipur Press Club ta release tawkhibani. Music video release tawbagi thauram aduda Wangkhai gi MLA Thangjam Arun Kumar, Amik ki President Khaidem Thoiba, Fishery Department Government of Manipur gi Director T Fulen Mitei amadi MPICL Special Contractor Oinam Anil na Sarukyaki. Saragi Jagoi hairiba Manipuri music video album asi Lanchenbi Lanthamna direction amadi choreograph tawbani. Fifth Son Laigi music direction Makada Lakshmi Thongram gi Khonjelda Chinglembi Lantham amadi Kennedy Pebamna Saktam Langli. Saragi Jagoi hairiba Manipuri music video album asigi producer na Lakshmi Thongram na oiri. Sajage Jagoi hariba Manipuri music video album asi yamna fazaba album ama oini haina Mami Mapao gi maikaidagi thamjabaga loinana miyamnasu yamna pamnaba music video album ama soiden oigani haibagi thajaba thamjari. Manipur State Film Development Society MSFDS amasung Cine Director Guild Manipur na mapung oiba thaudang lodana Palace Compound leiba Manipur State Film Development Society da Nurturing Cinema, Inspiring New Boys haiba hiramda hauzik jathariba acting class cum production gi Mapao asiamu miyam punna meeting taminasi. Nurturing cinema, inspiring new voices haiba hiramda acting class cum production Imphal gi Palace Compound leiba Manipur State Film Development Society MSFDS ta chathari. Thabu mama chupna chathagadoriba film training program asi MSFDS amasung Cine Director Guild Manipur na mapung oiva thodang loduna chathavani. Acting class cum production asida participant nifurom na sarukyari loinana film asigi lamda saknairaba mioi kaya na takpi tambibagi thodang su lauri. Nurturing Cinema, Inspiring New Boys haiba hiramda thabum ama chupna chathagadoriba acting class cum production asina haurakliba nahake Impact TV bu pieng taduna lebiu. Ay, mahapapi! Yeah, mi masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Areba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana tawjaramde palibango. Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani. Na paijer beching kuba mase Prithi Mata mai be magi thakta sai thok jagi. Yengo nangi namang da bagabana putigom pambi gi masakoy na leplare
namit pangkoglo kunti yengo kunti soidanamak miyeng tabiu Impact Entertainment Channel da Mahabharat ki wari paring. Welcome back. Adom na miling tabiriba asi Impact TV da sandokchariba Mami Mapao gi chamaga humdra tarik laksuba episode ni. Break ki matungda puzarliba Mapao asina Ministry of Culture gi Cultural Function and Production Grant Scheme gi senthang makhada All Manipur Garangalila Stage Play lahelli Jun ki tang tarada ya school da laiba MDU Hall da miyam da khudot tamkhebagi Mapao asi amu miyam punda miling taminasi. All Manipur Gaurangal Lila Sansenpa Artists Association na puthokpa stage play Lai Hali haina mingthonba play miyam da khudol tamkre Lai Hali haiba play asi Ministry of Culture gi Cultural Function and Production Grant Scheme gi sentang makhada ya school da laiba MDU Hall da utkibani Sangit Natak Academy New Delhi gi Maikai gi Manipur gi Art and Culture ga mari lainaba ahal oiraba artist kunda senthang pinaba Jawaharlal Nehru Manipur Dance Academy da khanghalakle athuba matamda oza guru sing tanaraga ming pikhatnaba hotnaragani haina thauram aduda JN Manipur Dance Academy gi director Pukrambam Bilasna phongdoki Lai Hali hariba stage play asi Manipur gi puwari de yumfam oiba aiba konthozam Kulabidu gi wari lairiktagi play oina puthokpani hairi play asida moirang ningthau palingai matamda Churchanpur da mitei singna karamna khunda khibagi amadi ngasina matau karamna mangkhibagi haibagi langdai khanghanba ngamgani haina All Manipur Gaurangalila Sansenpa Artists Association gi advisor O Joyshrina paudam lakli Ministry of Culture ki makhada koi Sanginata Academy da koi artisting haibagi any field of aware are wherever better and Manipur dagi oina aigi Dance Academy ki director ki taraf tagi artist kun ka khangalaga koi athubada tharo aduga koi high se koi artist ki central Ministry of Culture dagi pesa koi artist oja sing ki pigani haina asimok si lai Sangstan sirge angang singsiga khusam nazari hairaga utsagi haina tawjarakpani hoji khogi leiba asida tarang naraba tangdu leitra daba matam masida ekhoina masise message masa matang pijaning dana asingumba lahelli haiba drama ipai bogi powari dege leraklaba singumba lahelli haiba drama ase utsabani loina na khoi drama punamaki panthungdi amatani haiba wahaise haijani Lai Hali haina mingthonba All Manipur Gaurangalila Sansenpa Artists Association na puthokpa stage play asina miyamda moirang ningthau palingai matamda Churchanpur da maitai singna khundarambagi mawong amadi hauzik oriba fibam asigi matangda soidana khanghanba ngamgani haibagi thajaba adu Mami Mapao gi maikaidagi thamjari aroibada puzarliba Mapao asina Mei tarik 16 tagi Iboyaima Sumanglila Sanglenda Chatharakliba Yangkhaini Thoisuba All Manipur Sumanglila Festival 2026 ki Manung Channa Otliba Sumang Kumhai Singi Mapao Asemu Miyam Pundamit Eng Taminasi Iboyaima Sumanglila Sanglenda Chathariba Yangkhaini Thoishuba All Manipur Sumanglila Festival 2026 da Nupalila Kanglup ki Sumang Kumaising Chathari May Kunga Tarukta Governor Ajay Kumar Vallana Haudokiba Yangkhaini Thoishuba All Manipur Sumanglila Festival 2026 asigi Manung Channa Nupalila Kanglup ta Jun Mari da Poklen Pokpa Artist Association ki Nongthang Jun Manga da Apunba Artist Association ki Matam gi Lairenbi Jun Tarukta Samadon Artist Association ki Tharoi Yonbi ki Macha Jun Tareta Naharol Khongthang Artist Association ki Kanana Kanbigani Jun Nipan da Time Star Artist Association ki Longkhonbi Jun Mapan da Mami Artist Association ki Drivers Day Jun Tarada Lamsingba Artist Association ki Mangfadravat Lan Juntara Mathoida Chumthang Creative Artists Association gi ngaina amadi Juntara Nithoida Sanalaipak Nachom Artist gi Ningtambagi Mahau hairiba Sumang Kumai Sing asi utki Manipur State Kala Academy na sinduna Juntara ga taruk fawwa chathagadawriba festival asida nupi Sumang Lila Kanglup taraga mari amadi nupagi Sumang Lila Kanglup taraga humdoina saruk yaduna Sumang Kumai Sing utli
Manipur State Kala Academy na sinduna, Iboyaima Sumanglila Sanglenda Chathar Liba Yankai Nitoy Suba All Manipur Sumanglila Festival 2026 asida Utliba Fazar ba Sumang Kumhay Kaya Asibu Miyamna Miteng Tabiduna Mapung Fahan Binaba Mamimapawgi Maikaydagi Tamjari. And that's all we have in this episode. Matangi episode ta anaw pa mapaw kaya galoy na namon lakjagi. Until then, keep watching Impact TV and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.